ꯈꯥꯝꯃꯣꯕ ꯈꯣꯡꯗ꯭ꯔꯨꯝ ꯌꯣꯜꯂꯛꯏꯔꯣ ꯁꯤꯗ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯈꯪꯉꯤ ꯑꯗꯨꯒꯨꯝꯕꯗ ꯀꯧꯊꯣꯛꯄꯤꯌꯣꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯈꯨꯔꯥ ꯑꯩ ꯂꯩꯁꯥꯕꯤꯅꯤ ꯀꯩꯗꯧꯔꯒꯦ ꯁꯤ ꯀꯧꯊꯣꯛꯄꯤꯌꯣꯕ ꯊꯕꯛ ꯑꯃ ꯇꯧꯒꯦꯕ ꯂꯣꯏꯔꯦ ꯁꯦ ꯂꯨꯄꯥ 10 ꯄꯤꯒꯦ ꯁꯦ ꯕꯦꯔꯤ ꯊꯛꯑꯣ ꯑꯝꯇ ꯀꯧꯊꯣꯛꯄꯤꯌꯣꯕ ꯃꯔꯝ ꯃꯣꯛꯄꯅꯦ ꯆꯠꯂꯣ ꯀꯧꯊꯣꯔꯛꯎꯀꯣ ꯆꯠꯂꯣ ꯃꯤ ꯀꯧꯊꯣꯔꯛꯎꯀꯣ ꯍꯦꯛ ꯀꯧꯊꯣꯛꯇꯕꯗ ꯀꯩꯗꯧꯒꯦ ꯉꯥꯏꯈꯣ ꯈꯥꯝꯃꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯒ ꯍꯨꯔꯥꯜꯂꯒꯦ ꯍꯦꯛꯇ ꯆꯦꯟꯒꯦ ꯇꯧꯏ ꯂꯥꯎ ꯁꯤꯔꯒꯦ ꯁꯦ ꯊꯧꯔꯛꯑꯣꯁꯦ ꯊꯣꯝꯃꯣ ꯍꯣꯏ ꯁꯤꯂꯣ ꯍꯩꯔꯣ ꯅꯪ ꯀꯣꯛꯁꯤ ꯌꯦꯠꯂꯣꯝꯗꯒꯤ ꯑꯣꯏꯔꯣꯝꯗ ꯂꯥꯟꯖꯜꯂꯝꯃꯤꯅ ꯅꯨꯡꯁꯤꯕꯒꯤ ꯇꯦꯕ꯭ꯂꯦꯠ ꯄꯤꯖꯧꯋꯣ ꯁꯠ ꯂꯥꯎꯅ ꯐꯈ꯭ꯔꯅꯤ ꯋꯥꯁꯣꯏ ꯉꯥꯡꯒꯅꯨ ꯅꯪ ꯑꯣꯐꯤꯁꯇꯁꯨ ꯄꯪꯂꯛꯇ ꯂꯥꯛꯏ ꯁꯤꯗꯁꯨ ꯏꯃꯥ ꯂꯩ ꯈꯪꯗꯦ ꯂꯩꯇꯦ ꯈꯪꯗꯦ ꯄꯂꯛꯇ ꯂꯥꯛꯏꯁꯤ ꯀꯩꯒꯤꯅꯣ ꯅꯪꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯑꯩꯅ ꯏꯐ ꯐꯖꯩꯁꯦ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯁꯤꯗ ꯋꯥ ꯂꯣꯏꯔꯦ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯣꯕ ꯄꯤꯔꯛꯑꯣꯕ ꯍꯦꯛꯇ ꯄꯤꯕ ꯌꯥꯕ꯭ꯔꯣ ꯅꯪꯅ ꯌꯥꯕ ꯌꯥꯗꯕ ꯏꯕꯥꯅꯤ ꯈꯪꯅꯩꯁꯦ ꯐꯩꯅꯥꯝꯗꯤ ꯀꯨꯏꯔꯝꯃꯅꯤ ꯃꯤ ꯂꯩꯁꯥꯕꯤꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤꯅꯦ ꯑꯗꯨꯁꯨ ꯁꯥꯕ ꯐꯪꯗꯦ ꯐꯦꯁꯕꯨꯛꯇ ꯊꯤꯕꯁꯨ ꯊꯤꯕ ꯐꯪꯗꯦ ꯏꯟꯁꯇꯥꯗ ꯐꯪꯉꯤ ꯌꯥꯎꯗꯦ ꯅꯪ ꯑꯃ ꯏꯕꯨꯡꯉꯣ DSP ꯑꯣꯏꯔꯝꯕꯩ ꯐꯕꯅꯦ ꯅꯠꯇ꯭ꯔꯗꯤ ꯅꯇꯨꯒ ꯊꯤꯕ ꯈꯪꯕꯩ ꯋꯥ ꯂꯩꯇꯦ ꯁꯣꯔꯨꯝꯒꯤ ꯄꯣꯠꯄꯨ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯐꯪꯒꯗ꯭ꯔꯣ ꯑꯐꯕ ꯋꯥꯈꯜ ꯇꯥꯕ ꯅꯨꯄꯥꯕꯨ ꯑꯣꯟꯂꯥꯏꯟꯗ ꯐꯪꯒꯗ꯭ꯔꯣ ꯑꯗꯨꯗꯅꯦ ꯃꯤ ꯑꯩꯅ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯗ ꯌꯥꯗꯦꯅ ꯍꯥꯏꯁꯦ ꯑꯩ ꯅꯪ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯣ ꯑꯩꯁꯦ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯄꯣꯛꯄꯁꯨ ꯍꯩꯔꯦ ꯑꯗꯒꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯁꯨ ꯍꯩꯔꯦ I am a perfect woman ꯕꯦꯝꯃ ꯑꯐꯕ ꯋꯥꯈꯜ ꯇꯥꯕ ꯅꯨꯄꯥ ꯄꯥꯝꯃꯗꯤ ꯗꯥꯏꯜꯁꯦ ꯃꯤꯡꯁꯦꯟ ꯑꯄꯥꯛꯄ ꯑꯝꯇ ꯊꯥꯡꯇꯣꯛꯑꯒ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯒꯣ ꯀꯩ ꯍꯥꯏꯕ ꯑꯗꯨꯅ ꯅꯣꯏ ꯃꯥꯗ ꯍꯪꯉꯨ ꯉꯥꯏꯈꯣ ꯍꯥꯏꯔꯝꯃꯣ ꯍꯥꯏꯕꯅꯦ ꯌꯥꯝ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯅ ꯃꯁꯤ ꯉꯥꯎꯕ꯭ꯔꯥ ꯁꯣꯅꯣ ꯆꯨꯔꯅ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯑꯌꯥ ꯍꯦ ꯅꯪ ꯉꯥꯏꯈꯣ ꯅꯪ ꯑꯣꯐꯤꯁꯇ ꯂꯥꯛꯑꯒ ꯅꯪ ꯁꯨꯔ ꯂꯩꯒꯦ ꯅꯪ ꯌꯥꯝ ꯎꯁꯤꯠꯇꯕ꯭ꯔꯥꯕꯨ ꯅꯪ ꯂꯣꯏꯁꯟꯒꯦ ꯂꯩꯔꯝꯃꯣ ꯅꯪ Sir, may I coming, Tamo? Changi edudi. Mila adi, kaino khara hangbam thoktra. Mila ayung ne. Nana de am kali do kaigina. Kadom dai no pai chalai na ha. Kaidau lai no ba. Mi ainu pa sangba lai ni kaino. Wasoi ngang si office ni. Yam ni za boy be mong ni ne.